Kurumzari, ELITETV ki Meerep, the candidate miyang tabiru si Muhammad Taram Okchari, ngasi kuna hogi Meerep ta pujrei ba candidate siate kana sunate, Singjamei Assembly constituency da NPP da Meerep oinagadu ba OINAM Romen Singni, mana kari ki damukta politics sang pami ba, kari ki miyam ki seba tawningi ba, kamai na horok ki ba haimna singmadu miyam da khangan da bagi tanjaz lojage. Welcome to our show, Romen. Thank you. Maru ina koi ahan bada koi ichinau kiano, kai tawrai, kamai na horai haibado, ongdang ahan mathambi. Hano magtata ayakna ELITETV bu ayak ki yumda lengbirektuna sugumba akhoi Singjamei kendra ki ninde candidate na thokjagadabagi interview lawbu lakpiriba ELITETV ki singbu ayakna hanana thagasari thoidona ayak ki sininau khoi nipan ni khoi nupa manga nupi ahum adu khoi father mother khoi father na leigidre oinam Charles Singh let ni adu khoi ki father si khoi ki local audit funda khoi ki service tawduna retire or matungda legide do ima habji khoi yumda ge leminari sinau nipan siri kari kari tawri amana sinau nipan si khoi ai hek thangna ai yamba han haitare ko mana khoi Singjamei khoi wanaba sabindin ki khoi NCP ki tigeta kaduna khoi municipal council da lerami duga mage thangna da ai samakni duga ai thangna ba inau pa ma legidre ma sana suram badugumba amane atu ai naupa ama oinam propensing mana hoigi medical representative oina thabok toromi ai naupa na hujik koi banki thabok masa ama hoigi private bank thabok masa am tawduna hoi hujik ma chalai ri aduga senupi ani mayum pangre senupi amana yumda khoi magi mating pang le maru na khoi laila su tamam ko government kamaina tabire kadai tamai kadai buk tambire khona tajabada lo su loire na taji schooling kadai tobre edu ga mayam tambi ai si khoi ahambada khoi angang ore da khoi pin nursery habidi angang ore gi matamda class 5 pawba khoi unam thingna leiba primary school da khoi class 5 bu tame adugi matungda khoi Singjamei da leiba CIC boy ama high school haina khangnaba khoi aduda ai class 6 tagna 10 muk tamjari adu matungda 10 pass tor matungda Manipur college da koi 11 12 tamami 11 12 tamnge manungda Manipur college da student union gi koi finance secretary oidana board leptana ai board kajagi adu after that adu ai Pune da koi like tamduna koi graduation loisalaga adu matungda graduation lora matungda Manipur da thoraga Manipur gi law college da law tamaga adumai tawdana ai LL phautam sike maru na khoina yam phajaba education gi wahon thambire politics ta changam pam gipse kari wakhalun degino maru na mayam gi seba tawni ba Singjamei Assembly constituency jam intellectual level area amani sidaida kari wakhal degino politics change mayam gi seba tawge khalse karam wakhalun chang masi thoidona ai politics change haiba si ai Meerep ti leite adubu tasengna akhoi gi angang urengedagi sum ai isagi wena sum miwonda kathoga nuwaijaba pot amakhakti sum leiraga lae amai tawdra sum lakpadagi akhoi hajik aina hajake 11 12 tamda ai koi college gi Manipur college finance secretary oidra khota tawbadagi koi satre ko eba kanodi achong isu mayam da idum mangin thaduna dum koi emsu gi makhada akhoi volunteer moina work tawraga matamda lakhe ado matamgi matungina tasengna ayakna like tamlo matungda sum part time level matamda akhoi Singjamei da akhoi like lara yam uba sita sumba akhoi kariba matam dugi MLA mantri singna tasengna akhoi Singjamei gi oina khandaba matam gi su da tawar chatba akhoi yana ba ado tasengna adumak aina bole ko ne na tawjab nataba aina ma Singjamei da leiba praja sing awana se adum mateng pang lai tasengna aina ai life ki oina aina ahamba achievement oina aina tawjigi bisi taseng Singjamei kendada disable singsi akhoi soinaiba singsi damakta aina leptana makhoi pension scheme ma hawdoktana adi widow sing pension pidana khotna adi lai tailor sing mateng pang adum ai masi bol lep kena aina khalaga tawduna te board ki chance laro tawduna te adumai tawro sum lelaga proposal adubu khangawduna 2016 da akhoi
ꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯇꯨꯔꯦꯟꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯇꯨꯔꯦꯟꯅꯤ ꯃꯁꯤꯒꯤ ꯇꯨꯔꯦꯟꯁꯤꯗ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯤ ꯀꯥꯏꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯈꯤ ꯃꯇꯝꯗꯨꯗ ꯄꯥꯜꯂꯤꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯑꯥꯏ ꯍꯦꯃꯆꯟꯗ꯭ꯔ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯥꯃꯣ ꯈꯦꯝꯆꯥꯟ ꯃꯇꯝꯗ ꯚꯣꯠ ꯀꯥꯈꯤꯗꯦ ꯃꯣꯏꯁꯤꯅ ꯌꯥꯝꯅ ꯊꯑꯣꯏꯅ ꯂꯧꯗꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯗꯕꯅꯤ ꯈꯜꯂꯒ ꯌꯥꯝꯅ ꯍꯛꯊꯦꯡꯅꯅ ꯐꯤꯜꯁꯤꯗ ꯀꯨꯝꯃꯒ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯇꯧꯈꯤꯗꯕ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯥꯟꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏꯗꯤ ꯁꯤꯒꯨꯝꯕ ꯏꯆꯥꯎꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯆꯥꯎꯅ ꯊꯦꯡꯅꯕꯅꯤꯅ ꯑꯩ ꯏꯁꯥꯃꯛ ꯐꯤꯜꯗ ꯀꯨꯝꯃꯒ ꯑꯆꯧꯕ ꯑꯁꯤꯒꯨꯝꯕ ꯏꯆꯥꯎꯁꯤꯗꯒꯤ ꯑꯩꯈꯣꯏ ꯇꯣꯔꯕꯥꯟꯁꯤ ꯏꯁꯤꯡ ꯑꯗꯨꯛ ꯁꯥꯊꯤꯅ ꯏꯁꯤꯡ ꯀꯥꯏꯒꯗꯕ ꯄꯣꯠꯇꯣ ꯑꯩ ꯏꯁꯥꯃꯛ ꯐꯤꯜꯗ ꯀꯨꯝꯃꯒ ꯃꯗꯨ ꯑꯩꯈꯣꯏ ꯀꯟꯖꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤꯁꯨ ꯁꯤꯒꯤ ꯇꯣꯔꯕꯥꯟꯁꯨ ꯅꯪꯅ ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯣꯔꯕꯥꯟꯗ ꯍꯤꯡꯕ ꯑꯁꯤ ꯏꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯑꯃꯨꯛ ꯅꯦꯝꯊꯕ ꯊꯣꯛꯑꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯄꯨꯊꯣꯛꯀꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯄꯣꯔꯠ ꯄꯤꯕꯤꯔꯛꯇꯅ ꯑꯗꯣꯝꯅ ꯑꯗꯨꯒꯤ ꯂꯥꯏꯟꯗꯨꯗꯒꯤ ꯑꯩ ꯄꯣꯂꯤꯇꯤꯛꯁ ꯆꯪꯕ ꯍꯧꯗꯨꯅ ꯃꯃꯥꯡꯗ BJPꯗ ꯇꯤꯀꯦꯠ ꯇꯥꯟꯅꯗꯅ ꯚꯣꯠ ꯂꯦꯞꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯟꯗꯤꯁꯟ ꯑꯃꯗꯒꯤ BJPꯗ ꯇꯤꯀꯦꯠ ꯇꯥꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯐꯪꯕ ꯁꯄꯣꯔꯠ ꯇꯧꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯇꯥꯃꯣ ꯀꯦꯝꯆꯥꯟꯗ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏ ꯌꯥꯅꯕ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯃꯨꯛ ꯂꯦꯞꯅꯁꯦ ꯍꯥꯏꯅ ꯇꯧꯅꯈꯤ ꯑꯗꯨ ꯌꯥꯅꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯍꯟꯗꯛ ꯑꯃꯨꯛ ꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯕꯨ ꯇꯥꯃꯣ ꯈꯦꯝꯆꯥꯟꯅ ꯃꯗꯨ ꯌꯥꯅꯕ ꯌꯥꯅꯗꯕ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯃꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯃꯇꯝꯗꯨꯗ ꯌꯥꯅꯈꯤꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯊꯣꯛꯆꯔꯛꯄꯅꯤ ꯑꯣꯀꯦ ꯃꯇꯝꯗ ꯑꯩꯈꯣꯏ BJPꯗ ꯊꯣꯛꯀꯅꯦꯅ ꯇꯧꯔꯝꯕꯅꯤ ꯌꯥꯅꯕ ꯃꯇꯝꯗ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯈꯤꯕꯅꯤ ꯃꯃꯥꯡꯒꯤ ꯇꯥꯝꯗ 2017ꯒꯤꯗ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯂꯥꯛꯄꯗ ꯍꯧꯖꯤꯛ NPPꯗ ꯃꯔꯨꯑꯣꯏꯅ ꯂꯧꯔꯒ ꯖꯣꯏꯟ ꯇꯧꯈꯤꯕꯁꯦ ꯀꯔꯤ ꯋꯥꯈꯜꯂꯣꯟꯅꯣ NPPꯒꯤ ꯏꯗꯤꯑꯣꯂꯣꯖꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ NPPꯗ ꯆꯪꯈꯤꯕꯅꯣ ꯃꯁꯤ NPPꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯁꯟꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯐꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯐꯒꯗꯕ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯗꯣ ꯑꯩꯈꯣꯏꯒꯤ ꯅꯣꯔꯁꯟꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯃꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥ ꯑꯃꯈꯛ ꯌꯥꯎꯔꯤꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯄꯤꯛꯄ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯄꯤꯛꯄ ꯂꯝꯅꯦꯕ ꯑꯗꯨ ꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯤꯖꯟ ꯑꯃꯈꯛ ꯑꯩꯈꯣꯏ ꯈꯛꯅ ꯇꯧꯔꯒꯗꯤ ꯏꯟꯗꯤꯌా ꯒꯣꯔꯃꯦꯟꯗ ꯈꯣꯜꯂꯥꯎ ꯑꯃ ꯂꯥꯎꯕ ꯃꯇꯝꯁꯦ ꯃꯗꯨꯒꯤꯗꯨ ꯉꯝꯃꯣꯏꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯣꯔꯁꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯃꯦꯘꯥꯂꯌꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯅꯔꯛ ꯁꯥꯃꯥꯅ ꯂꯨꯆꯤꯡꯕ ꯑꯁꯤꯒꯨꯝꯕ ꯄꯥꯔꯇꯤꯁꯦ ꯑꯩꯈꯣꯏ ꯅꯣꯔꯁꯟꯒꯤ ꯑꯣꯏꯅ ꯑꯐꯕ ꯈꯔ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯥꯔꯇꯤꯁꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯅꯣꯔꯁꯟꯗ MP 5 ꯀꯥꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏ ꯏꯁꯨ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯂꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯅꯣꯔꯁꯟꯒꯤ ꯑꯣꯏꯕ ꯑꯐꯕ ꯐ꯭ꯌꯨꯆꯔ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯁꯦ ꯑꯩ ꯊꯥꯖꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯥꯔꯇꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯥꯔꯇꯤ ꯇꯨꯡꯒꯤ ꯚꯤꯖꯟ ꯂꯩꯕ ꯑꯗꯨꯒ ꯐ꯭ꯌꯨꯆꯔꯒꯤ ꯑꯐꯕ ꯄꯥꯔꯇꯤꯅ ꯈꯜꯂꯒ ꯑꯩ NPPꯗ ꯌꯥꯎꯖꯈꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ NPPꯁꯤꯁꯨ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯄꯣꯂꯤꯇꯤꯛꯁ ꯌꯦꯡꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ coalition sarkar ni leise ko NPP gi hana minister oirme ko ani lawthokhiba yawri ko ado hojik si adum election 7 nam da adum friendly fight tawnagadra kamai tawni adum kamai tawni si matang ado si tasengudi akoina aina party gi leader amo oiba natabnina aigi wakanda adum koi friendly match tawga adum koi seat adjustment tawdu mante ado Singjamei kendra gi hojik si krai area da koi award pa pengkhakada bak lai ni khalli koi lambi thong ja haro nataga mai ising gi haro krai area sing si hena menkhat pa darkar oi ni khalli kai moli jarmin amasi ai wakanda Singjamei kendra si koi mi mayang miyeng de di koi yam development tawba oi urangani adu koi gi kano Singjamei kendra laiba koi sorok drainage kilometer ma phaponte yam pikpa koi Manipur mangda khwai pikpa kendra ne ba adu masi dei da tasengna koi gi tamo hemochandra na chai tranga kun paira me matam da community hall sa yaudre adagi kano koi ising koi maruin 107 din asoba tenki ma pibida ising de loi problem leitre ado hajik khwai maruina koi hajik koi sitting oibiriba sigisina tawriba thabak si tas lambian di amma tarombe adu tasina koi human resource habidi koi Singjamei da leiba praja singse sina koi laiba singse si kon bangam da bagi pot am khak leiba tasena koi youth ki oiba karum fitam phok lai taba koi ngasi bo phong manung da Singjamei kendra da koi youth ki oiba koi policy program phul leiti koi video gi policy program phul lakte adi soinaba singi policy program phul leiti ba adu Singjamei da akoina ayi wakanda di sigumba policy program amata leitabina Singjamei se sakhol haba yaroiba adu akoi human resource masi matik chana akoi sakhau thalagadi akoi miyoiba se khwai maru se lamben sorok natteba si lamben sorok adu matam gi oina akoi lakchagane program adu khwai maru oibadi human resource ne ba masi yaudana akoi Singjamei chakhol ngamoiba aduna akoi Singjamei da si lairba masing yam yami aduna aina
ꯑꯩꯒꯤ ꯄꯥꯟꯗꯝꯗꯗꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯁꯤꯡꯖꯃꯩꯗ ꯅꯍꯥꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯤꯝ ꯑꯃ ꯄꯨꯊꯣꯛꯇꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯅꯍꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯃꯁꯤ ꯁꯦꯝꯖꯒꯦꯁꯦ ꯑꯩꯅ ꯈꯟꯖꯩ ꯑꯗꯣ ꯁꯤꯡꯖꯃꯩꯗ ꯀꯥꯈꯤꯕ ꯑꯃꯁꯨꯡ ꯀꯥꯔꯤꯕꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯅꯍꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯝꯇ ꯂꯩꯇꯅ ꯊꯝꯃꯝꯃꯦ ꯑꯁꯤꯒꯨꯝꯕ ꯑꯋꯥꯠꯄ ꯃꯌꯥꯝꯁꯦ ꯑꯩ ꯁꯣꯏꯗꯅ ꯃꯦꯟꯈꯠꯆꯒꯦꯅ ꯈꯜꯂꯤ ꯑꯇꯩ ꯑꯇꯩ ꯑꯦꯔꯤꯌꯥꯁꯤꯡꯗꯤ ꯍꯣꯏ ꯅꯍꯥꯁꯤꯡꯒꯤ ꯍꯥꯏꯕꯤꯔꯤ ꯑꯗꯒꯤ ꯋꯤꯗꯣꯒꯤ ꯄꯤꯕꯤꯗꯅ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯀꯣ ꯑꯇꯩ ꯑꯇꯣꯞꯄ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯍꯧꯖꯤꯛ ꯌꯨꯠꯀꯤ ꯄꯣꯂꯤꯁꯤꯕꯨꯗꯤ ꯂꯩꯇꯦ ꯍꯥꯏꯕꯅꯆꯤꯡꯕ ꯂꯩꯖꯔꯤꯕ ꯑꯇꯩ ꯑꯇꯣꯞꯄ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯃꯑꯣꯡ ꯂꯩꯒꯅꯤ ꯍꯥꯏꯕꯤ ꯑꯇꯩ ꯑꯇꯣꯞꯄꯁꯤ ꯇꯁꯦꯡꯅ ꯃꯦꯟ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯣꯡ ꯍꯦꯛ ꯇꯥꯕ ꯈꯨꯗꯣꯡꯊꯤꯕ ꯑꯆꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯌꯣꯛꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯑꯩꯈꯣꯏ ꯗ꯭ꯔꯦꯅꯦꯖꯁꯤꯡꯁꯦ ꯅꯣꯡ ꯍꯦꯛ ꯇꯥꯕ ꯍꯦꯛꯇ ꯐꯨꯜꯂꯒ ꯍꯦꯛꯇ ꯐꯅ ꯑꯩꯈꯣꯏꯅ ꯗ꯭ꯔꯦꯟ ꯆꯠꯂꯒꯁꯨ ꯀꯣꯏꯂꯥꯁ ꯐꯖꯅ ꯊꯥꯔꯒꯁꯨ ꯅꯣꯡ ꯍꯦꯛ ꯇꯥꯕꯒ ꯏꯁꯤꯡꯗꯤ ꯑꯗꯨꯝ ꯊꯨꯝꯃꯦꯕ ꯑꯗꯨ ꯌꯥꯝꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯐꯖꯅ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀꯦꯟꯗ꯭ꯔ ꯊꯪꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯒꯨꯝꯕ ꯑꯩꯈꯣꯏ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯨꯝꯕ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯇꯥꯏꯠ ꯑꯞ ꯇꯧꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯐꯕ ꯋꯦ ꯑꯃꯗ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯨꯡ ꯀꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯅꯠꯇꯕ ꯁꯥꯡꯅ ꯚꯤꯖꯟ ꯑꯃ ꯎꯔꯒ ꯃꯁꯤꯒꯤꯁꯦ ꯃꯁꯤꯒꯤ ꯏꯁꯤꯡ ꯊꯨꯝꯕꯁꯦ ꯃꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯖꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯑꯆꯦꯠꯄ ꯋꯥꯐꯝꯅꯤ ꯑꯩ ꯇꯧꯁꯨ ꯇꯧꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯣꯔꯤꯁꯦ ꯃꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯍꯣꯔꯤꯁꯦ ꯑꯩꯈꯣꯏꯗ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯒꯤ ꯏꯁꯤꯡ ꯊꯨꯝꯃꯅꯤ ꯑꯃꯨꯛ ꯊꯣꯡꯒꯠꯂꯅꯤ ꯑꯗꯣ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯊꯨꯝꯃꯅꯤ ꯑꯗꯨꯅ ꯃꯁꯤꯅ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯗꯕ ꯑꯗꯨ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯨꯝꯕ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯁꯦ ꯃꯈꯣꯏꯁꯤꯡꯁꯤꯒ ꯇꯥꯏꯠ ꯑꯞ ꯇꯧꯔꯒ ꯇꯨꯡꯒꯤ ꯚꯤꯖꯟꯒꯤ ꯑꯣꯏꯕ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏ ꯏꯁꯤꯡꯁꯤꯒꯤ ꯀꯩꯅꯣꯁꯤ ꯊꯨꯝꯗꯅꯕꯒꯤ ꯄꯥꯟꯗꯝꯁꯦ ꯑꯩ ꯊꯝꯒꯦꯅ ꯈꯟꯖꯩ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯨꯅꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯊꯨꯝꯕ ꯅꯣꯡ ꯇꯥꯔꯒ ꯏꯁꯤꯡ ꯊꯨꯝꯕ ꯈꯣꯠꯄ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯅ ꯌꯦꯡꯖꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯃꯤꯈꯜ ꯊꯦꯡꯅꯅꯤ ꯇꯧꯔꯝꯕꯗꯒꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯚꯤꯗꯀꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯃꯌꯥꯝꯗꯨ ꯊꯦꯡꯅꯖꯩ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯄꯥꯏꯈꯠꯄꯤꯔꯤꯁꯤ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟꯗꯤ ꯊꯥ 6ꯇ ꯉꯥꯏꯁꯜꯂꯛꯑꯦ ꯀꯃꯥꯏꯅ ꯇꯧꯅ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒꯤ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯊꯕꯛ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯀꯣꯚꯤꯗ ꯂꯩꯕꯅꯤꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯌꯨꯝ ꯆꯪꯗꯅ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯐꯦꯖꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯀꯦꯟ ꯋꯦꯕ ꯐꯥꯔꯁ ꯋꯦꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯚꯤꯗꯀꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯋꯥꯔꯕ ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟ ꯂꯩꯗꯅ ꯃꯤꯁꯤꯡꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕ ꯃꯇꯝꯗ ꯌꯥꯝ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯤꯡꯖꯃꯩꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯩꯕ ꯂꯩꯇꯕ ꯑꯩꯅ ꯆꯥꯅꯕ ꯈꯔ ꯇꯧꯗꯨꯅ ꯃꯇꯝꯗꯨꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯚꯦꯟ ꯁꯥꯔꯚꯤꯁꯁꯤꯡꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯚꯦꯟ ꯁꯥꯔꯚꯤꯁꯁꯤꯡꯗ ꯀꯣꯚꯤꯗꯀꯤ ꯃꯈꯣꯏꯒꯤ ꯆꯩꯅꯥꯁꯤ ꯐꯪꯉꯕꯅꯤꯅ ꯃꯈꯣꯏꯁꯤ ꯃꯤꯅꯤ ꯈꯜꯂꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯒꯤ ꯄꯣꯀꯦꯠꯇꯒꯤ ꯑꯉꯝꯕ ꯃꯈꯣꯏꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗꯀꯤ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯖꯈꯤ ꯑꯗꯨ ꯍꯟꯗꯛꯀꯤ ꯁꯦꯀꯦꯟ ꯋꯦꯕꯇꯁꯨ ꯈ꯭ꯋꯥꯏꯗ ꯆꯩꯊꯦꯡ ꯐꯪꯉꯤꯁꯤ ꯑꯩꯈꯣꯏ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔꯁꯨꯅꯦꯅ ꯈꯜꯂꯒ ꯃꯈꯣꯏꯁꯨ ꯑꯩꯅ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯑꯉꯝꯕ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯨ ꯃꯈꯣꯏ ꯑꯣꯛꯇꯣ ꯂꯣꯏꯖꯔꯒ ꯃꯣꯏ ꯍꯤꯡꯖꯕꯅꯤꯅ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩ ꯂꯦꯞꯇꯅ ꯀꯟꯇꯦꯟꯃꯦꯟ ꯖꯣꯟ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯑꯩ ꯑꯉꯝꯕ ꯑꯩꯒꯤ ꯂꯦꯚꯦꯜꯗ ꯑꯩ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯦꯞꯇ ꯆꯠꯊꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯈꯪꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯛꯁꯗ ꯆꯪꯉꯛꯅꯕ ꯍꯣꯠꯅꯕꯗ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯨꯕ ꯈꯣꯠꯂꯨꯕ ꯃꯌꯥꯝꯁꯤꯒꯤ ꯎꯔꯒ ꯑꯗꯨꯝ ꯆꯪꯉꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯦꯛ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕꯗꯨꯗꯒꯤ ꯄꯣꯂꯤꯇꯤꯛꯁꯇ ꯆꯪꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯃꯛꯅꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯏꯆꯥꯎꯗ ꯂꯩꯔꯤꯕ ꯃꯇꯝꯗꯨꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯁꯥꯃꯛ ꯄꯋꯥꯔ ꯄꯥꯏꯗꯕꯅꯤನ ꯑꯩꯈꯣꯏ ꯋꯥꯁꯦ ꯇꯥꯈꯤꯗꯕ ꯑꯩꯈꯣꯏ ꯄꯥꯡꯒꯟ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯗꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯅ ꯇꯧꯔꯤꯕ ꯁ꯭ꯀꯤꯝꯁꯤꯡꯁꯤꯗ ꯑꯩꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯤꯝꯁꯤꯡꯁꯤꯗ ꯌꯥꯎꯁꯤꯜꯂꯒ ꯃꯣꯏꯁꯨ ꯍꯦꯟꯅ ꯄꯤꯅꯤꯡꯕ ꯑꯗꯨꯕꯨ ꯄꯋꯥꯔ ꯄꯥꯏꯗꯕꯅꯤꯅ ꯑꯗꯨ ꯉꯝꯗꯕ ꯁꯨꯝ ꯄꯦꯟꯗꯕ ꯃꯌꯥꯝꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯇꯧꯖꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯗ ꯒꯣꯔꯃꯦꯟꯅ ꯑꯃꯁꯨꯡ ꯂꯣꯀꯦꯜ MLAꯅ ꯃꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯃꯤꯁꯤꯡꯗꯨꯗ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯑꯩꯒꯤ ꯑꯦꯒꯦꯟꯁꯇ ꯇꯧꯔꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯈꯜꯂꯒ ꯑꯩ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯀꯦꯟꯗ꯭ꯔꯁꯤ ꯑꯃꯨꯛꯇꯪꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯐꯕ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡ ꯑꯃꯁꯨꯡ ꯍꯥꯏꯔꯤꯁꯤ ꯑꯩꯅ ꯇꯧꯖꯈꯤꯕ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯍꯟꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝ ꯆꯦꯠꯅ ꯊꯥꯖꯕ ꯊꯝꯃꯒ ꯄꯋꯥꯔ ꯄꯥꯏꯗ꯭ꯔꯒꯗꯤ ꯃꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤꯅꯤ ꯑꯩꯅ ꯇꯧꯖꯩ ꯈꯟꯖꯔꯤꯁꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯈꯜꯗ ꯊꯦꯡꯅꯕ ꯆꯪꯉꯛꯏꯕꯅꯣ ꯍꯥꯏꯕꯁꯤ ꯑꯗꯨꯒ ꯀꯩꯀꯩ ꯊꯦꯡꯅꯈꯤꯕ ꯀꯩꯀꯩ ꯇꯧꯕꯤꯔꯤꯕ ꯍꯥꯏꯕ ꯊꯝꯖꯩ ꯃꯔꯛꯁꯤꯗ ꯑꯩ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ
mai palang matung da kari tawgani aduga hauji leiba political scenario si kamai tawi aduga singjamei ke daga miyam da kari haining haibu miyam thamjege aten mabem ko lojike break ki matung da yam thulama hanjarabi Ichabu mahitam hanba haibasi mama mapa singna machada piba ngamba khwaidigi chabu khudoni Slopland Public School, biggest and the finest residential school, Manipur gi oina lemjuningai oiraba, mahei tampam ama oiriba, khwaidigi chunaraba mafamda semgatlaba, CBSE the affiliate toba higher secondary school oiri. Icha singbu admission tawidana mama mapa singna machada piba ngamba, khwaidigi chabu khudol oibiu, icha gi phazabalam chat sajat ki ahongbadu ubiu, Slopland Public School Khongjom. You are the future. School, a place where your future is carved. Exploring new ideas, spacious classrooms equipped with smart boards, well-stocked library, expression in art, educating young minds, even making stronger. This is where you start, cause it all begins with you. UNACO School, excellence in education. Heritage Convent Higher Secondary School, nurturing talents for tomorrow. Admission open for Standard 11 Science. A fully digitized and Wi-Fi enabled campus, highly qualified and experienced faculty, state-of-art digital classroom, well-maintained book bay, well-equipped science laboratories located in the heart of Imphal, Aura career launcher for NEET, JEE and Foundation. Hostel to be launched soon. Eligibility, Class 10 pass. Admission criteria, first come first serve basis and screening by the management. Also, we are providing introductory offers. Last date of admission 2nd September. Apply now. For more details, please visit our website www.heritageconvent.com. Breaking matungda taram nokseri aina laksining si hazik tuan ba wari politics ta kamai chang khiba kai to pamba haiba myam ma leire khoi hazila ning se khoi khoi election se da mai pa en khanbiro adaro men se do mai pa matungda kari no singjamei ken da gi to gen khale bang sai khoi kara pen da hong khara phung do khre kai to gen khanbire se hek mai pa la matungda hek bai pa ba matungda tas aina khoi youth singje khoi singji loi mak tairap to phalaga khoi si khoi noi government job khakta ngai ganu atop scheme ma ma khoi vocational gi tami sonda tami center de lo ba ba adi state government pi ba adi aini khoi gi local MLA na to ba ba pot ma ma masigi si exporting tanarga khoi singji amna khoi gi scheme ma sembiraga moi hena khoi singjamei da leiba naha singje ni san sa zadana ba moi mathau mo pina ba se khoi aham step ta aina soi to gi khali adu second step ta aina khoi singjamei da leiba widow singje dugi matik yam khre khoi singsi phajana aina survey toroga khoi gi su policy program toroga khoi chakhau si hang dana bu damukta afaba we ma ai soi de silakani adugo all age home ma tasena haga da khoi mayam de singjamei si all age home leiba ga si yamna kanom khalam be haji singjamei da khoi na mun ai survey tawre ba ai yumthong kun ga amazam kan da khoi gi khoi masa singna khoi gi thoi bidra ba hal yam lei khoi gi tasena haga da khoi gi masa nu pa ma khang pokpa ada poga am le aduga khoi magi mapa gum si mama gum si antinoi tawdo adugumba si survey tawga khoi singje chap chaba khoi policy ma sembiraga ai tawgen khali admai da singjamei da sugumba awana ta ba lairaba sing subham no bong khangdaba nubi khangde nupa khangde angam level lai da honaraga khoi singse khoi human resource base tawga paisa talanabagi lambe ma adum ai mathang step by step 99 tawgani duga yana na ai ek kabano nongalaga ai ham youth singja khoi full priority piraga masida ai base tawga soidana khoi dangda ai kanu honajaga makhada la sini saji leiba politics hai tare ba khoi yam u phange akoi rai sabha gi election gi mikhal lagi horokan da khoi gi political gymnast hai tare ko mi se amad amu yoramba amad ong chongba amad ong yoramba sina khoi gi haji leiba sarkar se su yam tangdu leita ba oi tabo ko haji sarkar se de NPP su yori bani ko ada sigumba political gi ba thawong sina politician sing si kamaina uni adu as a politician kamaina haini ado kano de masi ai gi meng da khoi gi mioi basi power si paidra khoi kemta tawang am da bagi pot ang sum lakpa ada power painin bagi makhoi si mai vision gi matungina masi tasengna masi ai songrang khale adu ai samakti tasengna NPP si yam nungsiba party ni tung future leiba khoi sai na hajagi bduni khoi north send achoba khoi phidama thamno dom da ai side so ang matang pangjagani aduna
ꯑꯩꯍꯥꯛꯃꯛꯇꯤ ꯑꯗꯨꯃꯛꯇꯤ ꯑꯩ ꯇꯧꯖꯔꯣꯏꯅ ꯈꯜꯂꯤ ꯄꯥꯋꯔ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯦ ꯄꯥꯋꯔ ꯑꯁꯤ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯃꯇꯝꯒꯤ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯑꯃ ꯒꯣꯔꯃꯦꯟꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯇꯧꯔꯤꯕ ꯁ꯭ꯀꯤꯝꯁꯤꯡꯁꯦ ꯃꯁꯤ ꯐꯖꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯒꯗꯤ ꯄꯥꯋꯔ ꯑꯗꯨꯅꯤ ꯀꯩꯅꯣ ꯑꯗꯨꯒꯤ ꯍꯦꯟꯅ ꯄꯥꯋꯔ ꯂꯩꯕ ꯀꯩꯁꯨ ꯂꯩꯄꯣꯟꯇꯦ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯤꯅ ꯃꯣꯏ MLAꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯕꯂꯞꯃꯦꯟ ꯐꯟꯗꯨ ꯈꯛꯇ ꯎꯕ ꯑꯗꯨꯅ ꯁꯤꯅꯕ ꯀꯣꯟꯅꯔꯛꯇꯕꯒꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯄꯥꯋꯔ ꯄꯥꯏꯅꯤꯡꯕꯒꯤ ꯄꯪꯇꯧ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯗꯨꯃꯛꯇꯤ ꯇꯧꯖꯔꯣꯏ ꯑꯩꯗꯤ ꯖꯁ ꯄꯤꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯕ ꯁ꯭ꯀꯤꯝꯁꯤꯡꯁꯤ ꯐꯖꯅ ꯊꯤꯗꯣꯛꯑꯒ ꯐꯖꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯒ ꯑꯗꯣꯝꯗ ꯑꯣꯏꯅ ꯑꯩ ꯇꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯄꯣꯂꯤꯇꯤꯛꯁ ꯑꯩ ꯌꯥꯎꯖꯔꯣꯏ ꯑꯗꯨ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯄꯥꯔꯇꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯐꯗꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯤꯡꯒꯜ ꯂꯥꯔꯖꯦꯁ ꯇꯥꯗꯅ ꯈꯣꯠꯇꯅ ꯂꯩꯔꯒꯗꯤ ꯑꯗꯨ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯃꯛ ꯑꯣꯏꯍꯧꯗ꯭ꯔꯦꯅ ꯈꯜꯂꯒ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯩꯒꯤ ꯄꯦꯟꯗꯕꯒꯤ ꯉꯥꯏꯍꯥꯛ ꯑꯃꯗ ꯇꯧꯕ ꯈꯣꯠꯄꯗꯨꯗꯤ ꯑꯩꯃꯛꯇꯤ ꯇꯧꯖꯔꯣꯏ Okay, Madam Sulu loisilakpada khoi Singjamei kendra gi miyam aduga Manipur miyam haiba tai ozaramen haining ba ju leba election gi leba khoi gi paisa lobagi yen bagi tawbagi chetnabi miyam ama leba du Singjamei di tasena haiba intellectual area ni aduna Singjamei gi praja singda khoi Romen kari haibi ning haibi kanone Singjamei da ngasi bawwa khoi vote election da budi paisa budi yele du su yam thoidongna adoba kendra sing compare tong kan da Singjamei ji paisa khoi changda ba kanone adubo handak ꯑꯩꯒꯤ ꯃꯇꯝꯗꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯪꯗꯕ ꯍꯥꯏꯕꯗꯤ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏ ꯁꯦꯟꯇꯔꯗ ꯑꯩꯈꯣꯏꯒꯤ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤꯅ ꯑꯔꯕꯤꯟ ꯀꯦꯖ꯭ꯔꯤꯋꯥꯜꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ BJP ꯒꯣꯔꯃꯦꯟ ꯁꯦꯟꯇꯔꯗ ꯂꯩꯅ ꯊꯦꯡꯅꯕꯗ ꯄꯩꯁꯥ ꯌꯥꯎꯗꯕꯤꯗ ꯌꯥꯝ ꯑꯩꯈꯣꯏ ꯁꯤꯡꯒꯜ ꯂꯥꯔꯖꯦꯁ ꯅꯠꯇ꯭ꯔꯒ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪꯗꯅ ꯌꯥꯝ ꯑꯆꯧꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯁꯦꯟ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯐꯖꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯇꯥꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯌꯥꯎꯗꯅ ꯑꯩꯈꯣꯏꯁꯨ Singjamei ꯇꯧꯕ ꯌꯥꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯣꯏꯗꯅ ꯎꯠꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯆꯦꯠꯅ ꯊꯝꯖꯅꯤ ꯑꯩꯁꯨ ꯎꯠꯀꯅꯤ ꯑꯩꯅ ꯃꯤꯌꯥꯝꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯍꯥꯏꯖꯔꯤ ꯃꯔꯝꯗꯤ ꯄꯩꯁꯥ ꯌꯥꯎꯗꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯄꯩꯁꯥ ꯌꯥꯎꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯄꯩꯁꯥ ꯚꯣꯠ ꯀꯥꯔꯈ꯭ꯔꯒ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯉꯒꯗꯤ ꯃꯥꯅ ꯄꯩꯁꯥ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯃꯗꯤ Singjamei ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯥꯟꯇꯤ ꯂꯩꯅ ꯏꯪꯅ ꯇꯞꯅ ꯑꯐꯕ ꯑꯩꯈꯣꯏ ꯃꯤꯈꯜ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯅ ꯑꯩ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯃꯁꯨ Singjamei ꯄ꯭ꯔꯖꯥꯗ ꯍꯟꯅ ꯍꯥꯏꯖꯔꯤ Okay, we NPP gisu Meerep thenganena haibiri aduna mikhal sida Manipur miyam da Romen da khoi gi Romen da bot pibi na ba hai tai kari haining ba leiba Singjamei praja sindang dai ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨ Singjamei ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯚꯣꯠ ꯄꯤꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯅꯍꯥꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯈꯪꯉꯕꯅꯤ ꯀꯔꯝꯕ ꯃꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯇꯨꯡꯒꯤ ꯊꯕꯛ ꯇꯧꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯗꯨ ꯈꯜꯂꯒ ꯃꯌꯥꯝꯅ ꯑꯆꯨꯝꯕ ꯄꯩꯁꯥ ꯌꯥꯎꯗꯕꯗ ꯚꯣꯠ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩꯍꯥꯛꯀꯤ ꯇꯥꯏꯞꯇ NPP ꯑꯃꯁꯨꯡ ꯑꯩꯒ ꯇ꯭ꯔꯥꯛꯇ ꯍꯟꯅ ꯍꯥꯏꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤ ELITETVꯅ ꯂꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯗꯤꯌꯥ ꯀꯣꯚꯔꯦꯖ ꯇꯧꯕꯗꯨꯅ ꯌꯥꯝꯅ ꯂꯨꯔꯕ ꯇꯥꯟꯐꯝ 2022ꯒꯤ ꯏꯂꯦꯛꯁꯟꯒꯤꯗꯃꯛꯇ ꯄꯩꯁꯥ ꯆꯪꯗꯅꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯇꯕ ꯃꯇꯝꯗ ꯊꯧꯗꯥꯡ ꯂꯧꯔꯤꯕ ELITETVꯕꯨ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ nungai thank you very much aduna mai pak pu view Manipur da ahong mam puroktana maduni akhoi Manipur miyam da su khoi paugen jarig bu si sel jaudana mikhal da khoi vote khoi pisa laudana voters singna taseng ba leader khan na baduni aduna leader sing gi quality du kai lei wari watai sana matum da magi wakhlon kai lei habdu khangna bi pandam ne khoi adu mada Meerep the candidate ana khoi na puthok se thank you very much thank you so much for joining us in our show Kasigadi adugumba khoi ELITETV gi Meerep the candidate matanga solution dre mathangi episode ta atopa candidate amaga unaraga magi wakhalonda mikhal kari thengnariba mikhal mai pa kari taw panba hauji leiriba lenga asida kari ongo progo panbe abdu miyamda pautum jage ngasigidi miyamdagi kanen we thangnijari pinebirasi